Security force na cookie sing ngak selga pubu yaru haina liangmai ge miyam na sanction ki ba kongjang da security force na fajan ki ba miyoi taruk thadorok padage Namdilong-Kanglatongbi da Changshillamba Matam Kaktaba Shutdown Handokkhre thodok adu Mapalam ge center da NEET undergraduate ke exam tharuba kangpopi ge cookie ge maheroi kuntra Imphal international airport ge ngak selga kangpopi tamna puna bahona bada Kanglatongbi da liangmai naga khulda thokibane security force na ngak selga cookie ge miyoi sing Imphal airport ge purakadore haibage akanaba pawma fangbadage ngarang numidang pung 12 rom tarakpada liangmai ge miyamna Imphal Dimapur lambi ge Namdilong-Kanglatongbi mapada tire mai thaba yauna lambi da uwa kaya phajinduna thamki Nongyai matung pung amarom tarak padwaida masing yamlaba security force na mairoi singadu kangpopi tamna puraki maduda kongjang loi singna thingna bahona bada nakalani ge manakta sauna mukna ba thorki miyam madu laksina ba police na tear gas amadi mob bomb kya kap ga loina kongjang loi taruk police na fajin ki ba kongjang loi sing condition amata yauduna thador ka dabane haiba demand tawroduna ngasi ayuktagi Imphal Dimapur lambi ge Namdilong-Kanglatongbi da Matam Kaktaba total shutdown ge kongjang akan mong da sanction ki tungda kongjang loi taruk adu thadorok padagi total shutdown ge kongjang adu handoki ngasi sathaki ba kongjang adu ga mari lenana Makhan area chairman association ge maike de ge khanglakpagi matungina total shutdown ge kongjang handolabasu naga ge miyoi taruk tamthina hat ki badugi asumba wild fangdriba phawba hojik UNC na sathari ba economic blockade asi makha sathaki gani hojik kuki purup ki miyoi sing Imphal da anaba yengba lakpa madi airport adumak chathok sasin tawri adubu naga amadi maite ge miyoi sing di chaning ba mafam satpangam dana lairi maramuduna hiramasida laingana minyang sangduna mathau taba thabak paikhat kadabane haina mahana makhatana khangalakli Powadi economic blockade asidi asum chathaduna legani haibasi media da dum hawjat laingak ta so koina question tawning basi de cookie singna mohoi ge anaba yengninga hersu mohoi Imphal su kumai ngam khare Imphal dagi mohoi gi yum chakni hersu chatpangam khare aduba khoi gi naga singa khoi mitai sing se khoi yehau mi sing se khoi di hoi kangpopi phau ka bangam de khoi Manipur khoi gi lamne aduba khoi chatpangam dodon laye laingak sina aduna athubada masi si justice prakpiu laingak na masi si wajel takpiu haibasi khoi haijani